Mining Tabir Koipunopu, Image TV Nataram, Okshabolana, Rajesh Kumarna, Krumjari, Nasigi, Maru Pauda. India Government Central Security Force Amadi Kuki Militant Singh na Chatarak Liba Lan Asigi Philip Lengak na Atuba Matam da Miyam da Khan Gadabani Haina UCM gi President Joy Chandra Konthojam na Thakhre Chuchampur Tamna Purakpa Thong Sanan potlamsing Yauba Gari Singh Mai Thakhre Aigi Yumpom Aigi Haiba Hiram da Nomu Oiba Kana Nenakre Loyana Rishikesh Badrinath Highway the accident talk for the Mutanito Lakidre Mapungo Pau Lobirasi India Government Central Security Force Amadi Kuki Militant Singh na Chatarak Liba Lan Asigi Phirep Manipur Lengakna Atuba Matamda Miyam the Khan Gadabani Haina UCM gi President Joy Chandra Konthojam na Phongdokre Wafam Singasi Lamdam Asigi Apun Masaktam Kaihandana Thamnaba Hotnaba Tawaina Ponta Pikraba Atawa Taranipalgi Mufamda The Great June Uprising Unity Haiba Mingda Atoba Singi Mafamda Hikat Likat Tambagi Toram Hanagi Matogum Atoba Singi Yatafam Oikiba Mafam Kekru Pakta Paktok Nanaba Sem Saliba Aduga Mari Lenana Pongdo Kivani Amuko Amadi Yusem Anina Sinduna Jahi Kudingi Paktok Hikat Likat Tamba Asigi Mangoinana Mafam adu sem sabgi saruk ama oina ujar kayasu thaki sem saki ba aduga mai lenna UCM gi President Joy Chandra Konthojam na hai hokiba ing sok lisingani amada apuragi saktam kaibiyaroi haiba miyamgi yauda thawaina pontha pikraba singi khubamda awangba thaki haikat likat tamduna chahi kudingi pangthoktuna lakhi handak sahigi oina hanagi Matogum Hikat Likat Tambagi Toram Adumak Pangtokani Masidat Lamdam Asigi Miyamna Athobu Singh Famda Leisu Katpa Lagduna Athobu Singbu Ikai Kumnabu Adminasi Loyana Numit Asida Miyamna EP Bagi Toram Ama Chahi Kudingi Mafam Asida Pangtok Padu Handak Chahigi Oinadi Rims Amadi Jenims to Oina Pangtok Lagani Maram Aduna Miyamna Su Haiba Mafam Singh Asida Chatuna EP Binanaba Mafam Singh Tamlaki Laiba, I call a two massa, Muchis and a lady from Asida, Moko Madugi Wangmada, Gom the head, Satarpa, Aduga community Kara de head, Haidiba, Maming Sing, Hapo Matunda, Goming Gikudong Chava, Pangani Haina, Madu, Ningto Singna, Natraga, Kulak fishing Philip, Masi Gomena, Masi Yankson, what for the Guinea? Gomena, two Matam, the section Yankson Bioba. Amaromda Amuko President PH Nando Luang Pangdoropada Punna Hingminaba Pamba Manipurda Apunbag Saktam Tugainaba Hotnariba Asi Kanano Haiba Miam Namek Sena Kangi Manipur Yahujik Oirakliba Pibam Asida Masagi Maramdam Ngaktanaba Hotnariba Nahakayabu Tongan Acting Pansinduna Panaraba Hotnariba Asina Tokliba Irang Asigi solution Oiba Yaroi Haduna Irang Asigi Matang the Opum Kaya Pongdoki Su the Inabada Pandaba, Nomai Makan Mayam, Bo Makan Mayam, Ati Kulayam, Sinaga, Landareba Masida, Barat Sarkar, and Masjid Kari the Magda, Kanchin was another lady Mano. Pajik Kukizo, Militant Sing Asina, season the river Kulai a say, Kanana supply to Wang Amana, Akoi Barat Sarkar Kumbam to him. Madam di Kukizo, Militant Singi, Mapung Weba, Chakta Modiba, Makono operator Bizagasi, Myanmar ne, Bangladesh ne, India ne. Hariba country ohum jida Myanmar di uji Kukizo militant singaji changjapam litraba ubaga. Law and Order Nak Pangamdaba DGP from Thadu Security Advisor Lokto Manipur Dagi Assam Rifles Lokto Manipur the Tokliba Kusemgi Lal Lepalu Natragadi Makal Maka Kayagi Kongjang Kaya Sanshilagani Haina Ibodo Thangjing Fana Moirang Subdivision Chief Advisor L Gopalna Moirang Kangla the Labor Konungda Nasi Pangtok Popaugi Mipamda Pondokre Mahatna Makata Kibada Jungi Tang Tarukta Soibam Sad Kaubama Kukina Hatpa Loinana Assam Rifles na Sanglaba Sanglaga Maitegi Yum Kaya Kuki da Maitahanba Masi Nauna Amuk Horkpa Amadi Imphal West District Ki Sarukta Kukina Nomai Kaplak Pagi Tabak Nauna Amuk Chatarakpat
था तरहम सुरक्लब लान लेबहनमगी महुत्ता नौना अमुक होरकपना सिक्योरिटी एडवाइजर कुलदीप फम थादो नत्रगा लेंगाकना फम थादो स्टेट की लॉ एंड ऑर्डर ngakpangamdaba जिरीबाम चटपदा चीफ मिनिस्टर की कन्वॉय द फाउबा कुकी ना अटैक चथवा ngamhalliba manipur gi DGP सिंदो amadi kusem gi irang asida mamang sahi me git kumapanda India Home Minister Amit Shah laklaga mi hatba yummai thaba lepnandaba tharakhiba chief advisor Kuldeep khalambagi kanaba leite Chuchanpur amuk more amuk loksin khraga Jiribamgi maitai sing amuk loksinaba hotnarakpani mamang sahidasu chingkhong chingya da lawmi singna law uba yan khidre handaki chahi asidasu yaroidori masi paliba lengakna hena khanthau matam yorabani history ga thanaba yadraba thangjing kaubru wangbren lifam kayasu mangsilaklabani masida Indian citizen oiriba maitai gi wa tadana mitop kuki singi misang sangduna chahi chuppa yummai thaba thoaningdriba mai thaba tohandriba mi halaliba atei laibakta thokdaba thabak sing thohaliba ase lebhanbiu Assam Rifles lokthok pikro security chief advisor sindopiu DGP sindou haiba sida laingak na tadragadi atei lup amadi Manipur miyam ga pullaga khongjang kaya changchin gani haiki paugi mifamduda ibadau thangjing pana moirang sub division gi advisor K Jugin convener Y Tomba Y Yomba co-convener Ice James Singh Y Syam O Ibomsa executive Singh chu saruk yaki makoy le hawra bamatung na maitay gi yum singdo hana maitay volunteers na ngaksiringe matamda mai sak to maitay gi yum singdo mathang sa ku wakum se koi swai de hana thokha ko pone maramaduna asum tawra nomai ka pada ngalakani yawba adu yum mai thabada ngalakani yawba taseng na mang lai di maitay gi kuki gi khana ba se ma se tai sin na ba lak pone ba aduna madu ge ona taina ba da kuki mitop singdu gi misang sang ga aseng bi Indian to riba aseng ba Manipur gi adum ba yelo gasi nungthil pung 12 meter ram taba matamda Imphal gi Chuchampur tamna purakpa Bharatiya Infra Projects Limited company gi thong sanana polam purakpa gari mari gi manungda gari ani ama mai thakhre ani amana kalhore gari asibu thorokliba driver singna phongdorokpada purakliba potlamsing asi Sekmai dagi Chuchanpur gi Singhat tamna purakhibani hari adu Moirang police station gi manung chanbab trong lawbi ibado nongpok ningthau apanbi gi mapada maira paibi singna thatlaga gari ani mai thadokhibani mai thakraba gari ani gi registration number AS25FC 1704 amadi MN01 AA3701 ni mai chaudraba gari anidu gi number na MN04A9861 amadi AS25FC 1838 ni gari mai thabagi pau phangbadagi moirang PSK SDO OC additional SP Ops L Amarjit amadi additional SP LO Satyam Takhalamam su khudakta laktuna yengsinki gari mai thabagi pau phangbadagi Central Force ki Casper gari anina tidim lambi trong lawbi horakpada khamjinduna achat ok sing thingduna miyam gi chathok chasin tawbada apan bakya thoki thodok thokphamda RAF personnel kaya su laktuna miyam gi mob adu laksinanaba honaki additional SP operations amadi additional SP law and order ga miyam ga wari sanaraba matungda yanaba purak kiba potlamsing adu thamlamlaga gari sing adudi Imphal tamna pukhiba haina yanaki hari Punsi Lamjing Maira Village Level Federation Hianglam Hiran Maina Sinduna Nomui Oiba Health Checkup Kam Health Talk ki thorom ama ngasi Kakching District ki Hianglam Makhalikai da pangthokre Hianglam Primary Health Center ga punna kusam naduna pangthokpa thorom aduda Hianglam PHC gi MO Dr. Elangbam Kiranat Non Communicable Disease Loyana Health Checkup ki thorom dasu Hianglam gi tuan ba mapam dagi lakpa mioi chani henbagi
तोहान तोहान बा अनाबसिंग लायेंग बगी मथक्ता लेमना हिदाक लांथकसु फंखी अमदी डॉक्टर एलांगबम विद्यापति ना मेंटल हेल्थ की मतंग दा सरुक याकिबा मियाम दा वांगांग की थोरम अदुगी मतंग दा पुंसी लमजिंग मेरा BLF की प्रेसिडेंट हिजम सुनिबलाना थोरम असी माइके असोम दा लेबा नुपी सिंग दा हेल्थ की मतंग दा अवेयरनेस लेहनबा अमदी नुपी सिंगबु नादा येक्तना थमननबगी पांदम दा पांथोकपनी मरम असिना असिगुंबा कानरब थोरम असी मखा तानसु पांथोखिगनी हाइके इसिंग हौफम ओइबा चिंगी मरु कोथोकपिगनु नुंग कोथोकपिगनु महुसागी फिबम कंसी हाइना ngasi Northern Environmental Protection Committee na sinduna Thawal District ki manung chana leiriba Nongpok Sekmai Nesa Ground dagi Ukhongsang Kangjeibung Lampak Phawbo Santi oiba miyam gi khongchat ama chakre asangba labuk sing lekangla ohenbiganu ising na ikoi gi thawai ni no water no life no water no food save water save environment sing thugairga nung lokthok pa lepu turel amadi sing kanbada lengang na athu matam da mejeng sangbiu haina thaba banner kaya paiduna chatkiba santi gi khongchat aduda saruk yakhibi ningthaujam ebem hal kobi ima amana pongdorokpada nongpok sekmaiga khunthangnan leiba lamsing haibadi sikhong bazar nongpok sekmai kakmayai ukhongsang hizam khuno nongpok lorembam petsi salungpham aripat lanmeithet tawbul lila kabong hainganglok somtharna singba kun taramapan kun asege tangai fadaba singi sinapam oiriba ingorok turel kakmayai turel amadi ningen turel na chingba turel sing asigi horapam oiriba nopok singi chingchang sing asi thikadar kaya amadi quarry tawbu singna nung kothokpagi thabak kaya leptana chathare masina mausagi phibam kanbada khaknatana turel sing asigi maruda tangjaduna hingliba kun kayagi khunja sing asi ising gi awaba kaya maroknare maramasina singdagi nung kothok piganu mahusagi phum kansi turel sing asibu kansi haina miyamna ngasi santi gi khongchat asi chatpani masida ngasi gi leingak CSO sing manung amadi mafal gi mioi punamakna kul taramari gi miyamna changchiliba khongjang asibu chogatpiu haina phongrokhi amjangdar kanminasi haibase masigi dama akoi ngasi santi oina chachaba lelini adu masidaida akoi gi manipur da leiriba natraga akoi gi khungang karamari jida sina turen sina poliba jaga da leiriba punamaksi adagi leiriba manungi mapangi isai na punamak na akoi bu support tawbiraga masi akoi tungi isai su hauraiba phai punamaksi gi yai phana pe masi kanminasi haibadugi akoi thokjara pu khongjatni Irom Majrau de Laiba Jobel Belona English School gi akoi amadi Irom Majrau gi tuan tongan mapam singda ucara sing thabagi thorom ama pangthokre Ibotombe Institute of Education Kanzipur gi Assistant Professor RK Usarani gi mejeng makada B.Ed Education gi intern toriba trainee singi practice teaching lotion bagi thoronga mari leinana Jobel Belona English School gi Principal Loremum Santi Singh amadi Secretary Yumnam Mahesh Singh na lusingduna school gi teaching amadi non teaching staff amadi satra singha loinana uchara humpurom thaki malem gi oina honglakliba aing asagi khal asi masagi laifam thok pochang amada thamdanogi pandamda uchara sing asi thabani amadi makha tanasu tongan ba afam singdasu uchara kyasu thakigani haina school gi principal na phondokhi Thasigi tarukta jiribam gi sorok ating bikunaw dalaiba mitay nopa soibam Sarat Kumar ko miyoy ama kuki sing ni chingnawa singna mihat thina hatlaga hundok lamlaba matungda jiribam da irang horak panamaram oiraga jiribam district asigi Borobekra subdivision gi manung san laiba lamtai khuno amadi atai atokpa mitay taba khul singdagi lanjen aduna jiribam gi Vidyanagar multi purpose Sports Complex Indoor Hall the Relief Camp hangdun laiba
mafam asida ngasi fawa tuan ba se sosing association lup amadi tuan ba mioi singna pirol chana thangna ba amadi selgi tengbang leptana pinarakli ngasi su jiribamgi bauparada leiba imphal gi NHIDCL da thabak tauba karam roji singgi imung manungna awaba tarba relief camp asida laktuna seng thau tilho alu soyabin biscuit sing tengbang kre tengbang ba aduga roji gi loinabi bijeta yumnam na haikibada ngasi akhoi imung manung relief camp asida leiriba awa ana tarba mioising asida mateng khara pangjabani matungdasu mateng pangjagani haina mahakna phondokhi lanjana duna relief camp ta leiriba inmate sing da darkar leiba polam sing amadi relief material sing panghanana widaba hotnariba sigi manung channa DC Jiribam Krishna Kumar gi paukta makhada ngasisu district administration Jiribam na district relief camp ki inmate sing da grocery items sing LPG cylinder amadi atei nongmada changdraba yadra polam sing yanthokre inmate sing asigi dambak thaknanaba ising PACD Jiribamna nungtigi changnai na piri aduga inmate singi health and hygiene gi medeng thamlaga CIC Jiribam gi doctor amadi medical staff singna nungtigi health checkup tawbaga loinana sanitary kit sing su phanghalli hari Akampat relief camp talaiba angang sing amadi camp asida laiba mioi sing da chana thakna polam amadi thakna naba ising na singba polam kaya thangagi NGO equipping new life na mateng pangkre equipping new life thangagi secretary and Dilip na more amadi Chuchanpur dagi lanjan raktuna Akampat relief camp da chahi mahena wana khangdun laiba mioi sing da chana thakna naba polam khara mateng pangjaba asi NGO asigi yamna laibak phabani makhatana su camp asida leiba mahiroi singi mahi tambada changba polam kaya su mateng pangkhigani haike thasigi taruktagi Jiribam da thokiba irang asina maram oirga Jiribam gi tongan mafam singda relief camp hangduna changi phom logduna leiba singi mafam da ngasi Guwahati da lei based over Manipuri People's Front MPF All Assam Women Merapaibi Coordination Committee Lakhipur Kuman Merapaibi Singarban Mamang Lekai Merapaibi Amadi Singarban Mutum Lekai Merapaibi na relief camp sing da pirol thakna nabu ising nidak langtak amadi sanitary napkin na singba tengbangki khongchat aduda saruk yakiba Manipur People's Front MPF ki Vice President Dr. P. Rajbiharina nahantang tareta yum chakibada Manipur gi mapanda leiba miyamda su maisha fawi aikhoi igi mari amatani tatnaba yabanate haina relief camp ta leiba singim formda pirol amadi hidak na chingba puraksadura mateng pangjabani makhatana su pikini haina phonokhi Universal Friendship Organization na sinduna hanglaga thamliba nongpok pana tengol lak pollution-gi manungchan leiba red zone oiriba itham warangpurel gi khulngakpa maitai laloi singgi damakta singjamai apunba nupi lup amadi kawa apunba Merapaibi apunba lupki ima ibel singna cheng thum hawai alu tilo na singba nongmada changdaba yadraba polam kya ama mateng pangbirambaga loinana pangal thauna hapirambabu UFO Central Committee gi maikhaidagi hanya leitana thagatpaga loinana ikai khumnaba olakli The Historical and Cultural Organization Tawal Sinduna Saikom Manjor Iba History of Laripak Koba Lariki Ani Subasaruk Manipur Press Club ta form kre ngasi larik form gi thorom adu gamari leinana History of Laripak Part 2 gi aiba Saikom Manjor hai larik asigi ahan basaruk ta Metai amadi Mangolot ke leinariba mari yauna karamna horakhi haibna singba matangda miyam da form kre Anirak suba oina Manipur gi puari amadi lamdam asigi puari khangnanaba pandam da phong bani lairik asida evidence kya yauna phongli masi phongbagi maramdi lamdam asigi miyamna akhoi karamna horak I akhoi gi horpom karino haiba
खंगजबगा लोइनना चटनाबी लोचत कयादु ngak senaba fongbani haiki World Environment Day gamai leinana Federation Students Organization kanglai na sinduna land restoration desertification and drought resilience haiba hiramda anirak suba state ki thakta layak pa changdam nabada makok mathang takraba mahiroi singda manamathum yenthopagi tarum amanga se Manipur Press Club ki thangjing hall da pangthokre manamathum yenthopagi tarum aduda Directorate of Environment and Climate Change ki Director Dr. Torangba Barjakumar Dhanamanjuri University ki Department of Environmental Science ki Head of Department Dr. Koijam Manibhushan amadi FESOC ki President Kangujam Amarjit अथोइबा मिथुंगलन ओइन सरुक याखि थरम अदुगा मै लेना फेसोक की जनरल सेक्रेटरी फैरोजम ललित नाहाय अखोय मियोइबना नोंग कांगदना उमंग बमंग कोकथरकपा मौसागी खल काइथरकपा दा नतना नोंजु नुंगसागी चांगसु होंगलकली नोंजु नुंगसागी चांग होंगलकपा असिना ngasidi थो निंगदबा इसिंग इचाव कुम कांगब चिंगब कया थोरक्तुना मियामदा अवाब कया पिरकली मालेम होंगलकलीबा अहोंगब कया असि करमना कनगनी हाइबसी माहिरोय सिंगदा खंगनदुना अखोयगी अकोयबगी सक्तम ngakpa amadi environment karino karamna kangani haiba mayek sengna khanghanna pandamda fending competition asi pangthokpani haisu phondokhi in third consolation manga aduga jury appreciation na angang amaga yawi adu category B sina class 4 to 6 sida first second third consolation manga aduga category C da akoi keno first second third aduga angang consolation manga aduna category C sina akoi class 8 tagina to class 10 forward thank you मिटे मैटे फुरुप असि मुटखी गदबदगी कनगे हायरबदी मणिपुर गे लैंड लो असि यामना मपंगल कनबा अमा मथौताई मसि नटना मिटे मैटे कनबगी अटोपा फामबै लेते हायना मिटे मैटे ट्राइब यूनियन यूथ विंग की कन्वेनर हाउबिजम सुरजित न फोंदोक्रे वफम सिंग असि MMTU ना सिंधुना आइगी यूफम आइगी हक हाइब हिरमदा इम्फाल इसकी पोरमपाट लाइबा जेनम्स लेक्चर हॉल द पांगथोखिबा नोंगि अबा डिस्कशन प्रोग्राम द लैंड इशू इन मणिपुर की थरमगा मरि लेना फोंदोखिबनी सुरजित न मखा तारदुना हौजिक यामना चिंगनिंगाय ओइबा वफम अमा लाक्लिबा असि यलहुमी ओइबा मिटे मैटे कया अमा युमफमगी पता पाइदना चही कया इरमदम असिदा सैदांगलगा लेबगुम हिंगलिबा असिनी हिरम असिगी मतांगदा मिटे मैटे ट्राइब यूनियन ना चही खरगी ममांगदा मणिपुर की तंपाकी मफम कया चतुना सर्वे तव मतमदा युमफमगी पता पाइदना लेबा लाइरबा मियोय लाख कया अमा तंपाकी डिस्ट्रिक्ट मंगादा लाइरम थेंगनरे मयुम मकई पालबा यलहोमी मैटे मैटेगी इमुंग लाख अमगी मथक्ता युमफमगी पता पाइदना लेरमगनी हाइबगी थाजब लई पुनमक्सिंग असिगी मथक्ता मपा मपुगी मिंगद लैबा युमफमगी पता सेतोक खाइदोकनबा मतमदा पुबा थांगबा ngamloidaba फी मयाम अमा लौरिबा असिसु लेंगाकना मुन्ना खल्लगा सेलगी चांग असि लेबहनिंगी हाइखि थरुप अदुगा मरि लेना MMTU एडमिनिस्ट्रेशन सेक्रेटरी मुतुम चुरामनी ना फोंदोखिबदा लेंगाकना यलहोमी ओइना लेबा मिटे मैटे सिंगी युमफम लेतबा पता पाइदबा मियोय सिंगबु रेवेन्यू डिपार्टमेंट के सेटलमेंट ऑफिसर ना सर्वे अमा अथुबदा चत्तुना डाटा कलेक्शन तौबा मथौताई लेंगाकना पीबा खुदोंग साबा कया अमसु फंगदबगा लोइनाना सेंटर अमदि स्टेट की थाकता चंगननबा होटनबदा सेंटर अमदि स्टेट की थबक चंगननबा होटनबदा पता की टैक्स थीखिबगी अप टू डेट रिसिप्ट याउद्रबदी यादबा मरमना थबक चंगबगी खुदोंग चाबसु फंगदना इरमदम असिदा यामना तोन हिंगली मिटे मैटे की ओइना लम कयामना लैरिबगी हाइना नैनबा मतम ओइरे मतम खरगी मतुंगददी चारोन सुरोन सिंगी लम लैरक्तबदगी मिटे मैटे फुरुप असि सोइदना मुतखिबा याना लैरे हाइखि जन विकास समिति वाराणसी अमदी हैंडीकैप डेवलपमेंट फाउंडेशन मणिपुर का पुन्ना खुसमनदुना लमदम असिदा लैरिबा माहिरोय पुन्नमक मरु ओइना डिफरेंटली एबल सिंगबु स्कूल कानरबगी पांडमदा
Ring the Bell Campaign 2024 Support for Education of Children haiba hiramda ngasi tera lukram director leiba Modern Primary School da haudokre thoram aduda Modern Primary School gi headmaster K Memsa District Social Welfare Officer Kanguzam Suman amadi IST Foundation Manipur gi General Secretary Dr. Laisam Binana athoiba mitunglen sing oina saruk yaki thoram aduga mai leinana Kanguzam Suman na phongdorokpada campaign asi baroi in school gi teaching amadi non teaching staff sing da awareness piduna differently able oiraba mahiro sing karamna loinagani amadi angang asi disabled oire khangbaga tokhaina thambagi mawong sing asigumba asi thoktanaba amadi normal students sing punna mahi taminaba phangnanaba khongthangni loinana angang asi differently able oire khangbaga parents sing na masabu miyam marakta puthok pa ikaiba amadi school da mahi tamhanaba thaba ikaiba sing tawroidabani ngasidagi launch tawriba campaign asina school sing da differently able mahiro singi tonganba room thamba loinana makhoigi khudong sananaba mawongda thamnanaba khongthang lokhat lagani haike MSPDCL amadi MSPCL gi haidoktana thamliba recruitment gi fal thasi kontra fawbada haidoktaba taragadi miyam ga loina akanba khongjang sangsilagani haina all Manipur MSPDCL and MSPCL exam completed candidate 2019 gi je sin lengak ta akan mapan thamlakli ngasi masing yamlaba candidate singna kasampat leiba MSPDCL gi get so lotsil lamlaba matung Chief Minister Banglo tamna lakpada nupi lal complex sorom daida police na police ka mokna duna athing bathamki tungda JSG mehut khara Chief Minister unanaba police ka loinana chatki hiramasigi matangda MSPDCL and MSPCL jam mai pak laba candidate amana hai hokiba lisingani trapan ge January kontrada lengang na notice thoktuna Kaukiba MSPDCL amadi MSPCL gi thabak sing phal ngasi phawba haidok pidana thamli and Biren Singh na Chief Minister warakpadagi recruitment sing yamna transparency leina amadi tinthadana result thuna haidokani haidana lakli leibak miyam gi khanba thodok hedokna naha sing gi yaipana na thabak tawbugi damak miyamna people CM haidana kaunari bani asigumba kaya asina Paliba lengak asibu thodok hedokna thajabaga loinana thabak phangdana leiriba naha kayana recruitment khuding mak thuna haidok pirakani haibagi thajabaga loinana MSPDCL amadi MSPCL gi thabak korakpada harauna thawai yauna saruk yakibani laibak thibadi recruitment gi oiba process puno loikhrabasu ngasi fawba chahi manga makhai helaba fawba result haidok pidana thamli matam kuina result haidok tana thamlakpa asina maram oiraga paliba lengak asibu thajaruba kaya ningba kainare recruitment asida saruk yakiba kaya as bar oislakpa yauri tangdangba ama khangendabana atai atoppa sinpham ama thibadasu wakhal mafung fana Pahanba ngamhandre oiriba film asida Chief Minister unanaba kyarak hotnarabasu ngasi fawba unaba fangdri appointment PBD amadi memorandum su mangarak pisin khiba laikre hauzik MP election su loikre Chief Minister na thamkiba MP election loibaga tinthadana haidok pigani haiba wapam adu thabak to onthokpiu thabak phangdabagi awamaisa langlaba kayagi awa polum thang thabiba oina tha ase kontra fawgi manungda result haidok pidana Manipur gi Chief Minister da tamliba miyam gi thajaba asi mangan bigano amadi tung koina miyam gi Chief Minister haiba mingthon adu phangbiu Manipur miyam gi yaifanana ba hona duna talak laba Chief Minister na candidate singna haijariba wakat asi soidana tabiduna thabakta onthok pirakani haiba gi achetpa thajaba thambaga loinana karigumbada thamliba thajaba asi Mangan bibat tarabadi upay laitraba candidate singna makhan makha kayagi democratic oiba khongjang sing parents amadi guardian yauna lamdam asigi miyam gulonana sangthilakani phongdokhi Chief Minister unagani changkhiba JSG mihut sing Chief Minister unaba phanglakhidre memorandum ama pisinlamki hairi इंजीनियर तमुरगा डॉक्टर ओइबे याब्रे एग्री तंबे याब्रा दु की सु कितन खंदी दबदा अतोब थबुसु कौरिबे ट्राई तोबियो सिवा फो हाइदोर गा इखोइबो गो तोर याम उसितन ले पने दुबो
तंगाई फतना अखोगे अरोई बोइना लाइबा डेट 30 सिदा अरोई बोइना मखोइदा कोई थबुक हाइदोपियोना हाइतरी सिदा हाइदोक तारगदे मणिपुर की यूथ सिंग मानरगा मसुचो लेरिबा संस्थान सिंग मानरगा अखोगी सेम फम थादोपिरा थबोइदोप यूथ मंगनबा यूथ पुंसी मंगनबा सेम अमदी मिनिस्टर सिंजे फम थादोपिरा अनौबा पुंसी अमा अखोगी सेंपी मंगनबा अदुगुंबा अमन सिनबियु All Manipur Mid-Day Meal Workers Union gi thagi pi khusumal Manipur lengakna thasi kumari faw gi manungda hengat le haibagi order ama thok tabadi mathang numitagi thabak lepagi khongjang changsilagani makhoi gi mahutta school authority na atopami haptuna thabak tawramba tarabadi madu tholakpa apafatagi teksak puma masa masana pujagadabni haina union asigi market gi phongdorli ngasi Manipur Press Club ki thangjang hall da pangthok kiba pawmi mifam amada union asigi secretary aramam chanu thoina phongdorokpada Manipur lengakna school fagadan si hairga ngasi forward school singda thengnariba awat afagi yengchin bidana leiri school singda leiba cook sing aduki matik awam mayoknare cook sing gi piriba kusumal ngasi fawbada matam sana pibidaba amadi hojik fawba tha amagi oina piriba kusumal asi matam asiga chanade atop state singda piriba kusumal asiga yengnabada yamna khenaba maramna lengakta kyarak hanna masigi matangda hajarabasu lengakna tabidabana khongjang asi changsin nabagi warep lawrakpani haina ondokhi Uzik Jun sumukta tha taret lai thokpi dargadi thangnaba numit tang kun mangadagi lebaw ko numisidagi pagtabag lepagani aduga loina na kayguma masida headmaster headmistress na ngamme matagum anouba engagement tawraga hapam taragadi maduda thongamba natraga headmaster headmistress madu masam patan da toba matamda madu masam santai jeba nongju tha lakpada lau singogi thabak mai fakna pangthokpa yanaraba amadi laumi singna chinja ki botok puthokpa ngamnanaba wangu namlam loko laumi lupna hajabadagi nauna khallaba wangu gram panchayat ki administrative committee na namlam local gi maru eba khong sing namit mangani changna jcb sinaduna tengkhre hari khong tengbiba asida laumi lupna wangu gram panchayat ki nauna khallaba committee bu thagatpa phongdorokli ngasi numidang waram ngasi numidang waram Bauparada leba new secretariat building maning all lambulenda leba yum ama khanghodana mai chalakre fire tender laktuna kannanaba honaki hariba thodok ase ngasi numidang waram pung 3 taramdai da thokibani mai chakpagi pau tabadagi fire service ki fire tender ahum sangduna chakliba mai adu muthatnaba honaki hariba thodok asi matau karamna tholakibano haiba chap chana khangba ngamdri thodok thokpham da dig range 1 and Hirojit Imphal West SP amadi makok thongba police sing laktuna engchinki Rishikesh Badrinath Highway the Mioi Kuntaruk Hen Puduna Torokpa Tempo Ama Rudraprayaki Yamna Luba Lok Amada Tasin Bugit Hurokta Yamdrabada Mioi Tani Toisire Opama Sifondo Laduna State Disaster Response Force Commandant Manikant Mishrana Makatana Haikibda Sibugi Masing Hangalakpa Yari Mioi Karagi Pibam Tina Sokli SDRF amasung police na mi kan bagi thabakan na sangchil hari tempo adu Delhi dagi ngarang numidang pung 13 tarakpada lakibani Uttarakhand Chief Minister Pushkar Singh Dhamina haikibda Rudraprayag ki lambi accidental soklaba sing adu airlifted tawduna AIMS Rishikesh da purakre soklaba sing da hena faba treatment pidanaba official sing da khangan kre Rudraprayag road ta thokliba accident ki awaba pau fangki local administration amasung police na mi kanan bagi thabakan na sathari thodok dugi matang da thigatna na ba district magistrate na order ama thokre awaba taraba sing imung singi awaba da saruk yazari achokpa sing yamathuna phagalakna ba baba kedar gi mafam da khuramjari haina su Uttarakhand Chief Minister Dhamina
छत्तीसगढ़ की नारायणपुर डिस्ट्रिक्ट नक्सलाइट्स अमसुंग पुलिस की मरकज खुद थोपनबगी थौदोकता नक्सलाइट निपान अमदे सिक्योरिटी ऑफिसर अमसिरे नोंगै कापनबगी थौदोक अदु अबू जमात उमंगद ngasi ayuk thokibani senior police official amana haikibada नारायणपुर कनकर दांतेवाड़ा अमसुंग कोंडा गांव की अपुनबा सिक्योरिटी टीम अमना एंटी नक्सल ऑपरेशन अमा चथकिबनी मदुदा नक्सलाइट नेपाल हाथ के दुगा जवान अमना शहीद ओइखी ऑपरेशन टीम अदुदा डिस्ट्रिक्ट मरीदगी डिस्ट्रिक्ट रिजर्व गार्ड डीआरजी स्पेशल टास्क फोर्स अमसुंग इंडो तिब्बतन बॉर्डर पुलिस की पर्सनल सिंह सरुक याखी सानबोगी पाव यूथ प्रोग्रेसिव क्लब नसिंदुना चथरिबा फर्स्ट मिनी बॉयज वॉलीबॉल टूर्नामेंट 2024 की सेमीफाइनल मैच सिंग असि सानखिबगी अहानबा मैच ता NYVA ना SDI बु पॉइंट 15-15 15-15 दा माइथिबा पीखरे नसिगनि सो मैच ता DVA अमदी YPC सानबदा इलेक्ट्रिक लाखिदबना मरम ओयरगा सानबा लोसिनखिद्रे सानबा लेप मतमदा टीम अनिमक सेट अनि थोइनखि मरम असिना DVA अमदी YPC की मैच असि हयंग तांग 13 के नुंथिल पुंग अनि मखाइ ताबदा रीशेड्यूल तौदुना अमुक हन्ना सानरगनि हारि डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना एसोसिएशन असगे प्लेग्राउंड चथरिबा 21st लेहाउ देवी मेमोरियल सुपर डिवीजन फुटबॉल लीग 2024 के ngasi sanakhiba मैच ani gi ahan ground da youth welfare union YWU Kaksingna Lifehome Youth Association LYA Wangubu Panjal Ahum Soinoda Maithiwa Pikre YWU Kaksing ki Panjal Singh Adu jersey number 13 KS Johnson match ki minute kuntranipan amadi Nifun jersey number 10 I Priyovaratana minute kumdrama pandasan ki ngasi ani chubo match tana Social Welfare Club SWC Waikongna United Brothers Sporting Association UBSA Mantakpu Panjal Ahum Soinoda Maithiba Piki SWC Waikong Panjal Singh Adu jersey number 7 Ice Tombina match ke Tara jersey number 9 S Borisna minute Yankai Teret Amari jersey number 6 CS Bandamanna minute Humra Panda Sankibani Arubada Maruepo Amuhanna India government Central Security Force amadi Cookie militant singa chatrak libalan asigi Pirep lengak na thu matamda miyam da khan gadabani haina UCM ki president Joy Chandra Konthaujamna haikre Chuchampur na purakpa thong sananaba potlamsing yauba gari mai thakhre aigi yongfom aigi hak hai bahiramda nomugi oiba khananai nakre loinana Rishikesh Badrinath Highway the accident talk pada meoitani toy laikidre ngasi damakta di paudam pijaba matang asida lo sinjare mayang tabirba khaipunapu amuka hanna khurumjari